Hyderabad ki Kokat Pali Yumfum Amada Post Apartment Ama Lerami. Haiba apartment asigi mamingna Swan Apartment ni. Apartment asida Seltum Paiba Mioi Kaktana Leiba Mapam Amani. Mayam adugi manungda Rakesh Agarwal Kauba Mioi Ama Mahaki Luinabi Renuka Agarwal Aduga Makogi Angang Aniga Haiba apartment asigi 13th floor da Lerami. Rakesh Agarwal na Steel Company gi business torami aduga mahaki nupi Renuka Agarwal chahi yankai asina housewife oina yumda laibani. Renuka gi chahina yamchilakpaga mahak mathanda yumgi akup ata yengsinbada awaba ma oibadagi mahaki mapuroiba Rakesh Agarwal na makogi yumda thabak inkhang taunaba mioi khara thirami. Laik tambagidamak makogi angang anina yumdagi mapanda leikhrabasu makoina shuti leiba matamda marak-marakta yumda lakpa torami. Adubu apartment asida Renuka amadi Rakesh makhoi matai manau anikak yam nungaina nungsi chanana himinarambani. Rakesh na thabak chathoklabasu mahakna yumda leihoriba Renuka da phone tawduna kamaina leiri kari tawri haina ayam matamda call tawraktuna hanglami. Asumna lakpa aduna 10 September da Rakesh na Renuka da call tawraklambani. Adubu numit adumadi Renuka na Rakesh ki call adubu paikalamkide. Renuka na call paikalaktaba aduda Rakesh da nungaitaba pakhatba phorami. Amuka hanna pung ani makai aduaida call tawrami. Adubu ring chatlabasu call di paikalamkide. Amuksu Rakesh na khandoklami mahagi nupi Renuka na thabak tawba tumba natraga laikai yumda chathokpadagi mahagi call adubu paikhalaktaba oirangani mahakna halaklaga amuk mangonda call back tawrakani khalamki. Haiba si mamangdasu Renuka na call pailaktaba matamda pungkhai leiraga call tawraklambani. Asumna numit adusu call back tawrakani khanduna ngairami. Asumna Rakesh na makhatana mahaki thabak tawrami. Adubu fana kuina leiraba fauba Renuka gi call back laktaba aduna Rakesh ta amuka hanna nungsa thiba pakhatpa phawrami. Hariba asigomna hana mamangda amata thoktribani. Asumna amuka hanna Renuka gi number da call tawrami. Madudasu call adubu paikhalamde. Rakesh na hanjin darugla call tawrubasu paikhalaktabadagi Rakesh na mahaki nupi asigi hakchang nuwaitaba amadi Renuka gi famda karigumba ama thoklamba yai khanduna mahaki office tagi yumda chatnaba thoraklami. Asumna Rakesh na yum yawru matung thong adu hangnaba doorbell namlami. Adubu thong adudi hangdoklamde. Amuka hana doorbell adubu namlami. Adubu manungdagi mioi kana amatagi makhol taramde kana amatana thong adubu hanglamde. Asumna Rakesh na Renuka gi number da call amuka tawrami. Adubu call adusu karisu kanaba oiramde. Asumna ngahek lerba matungda Rakesh na society adugi mioi singda call duduna thodok adugi matangda hairami. Society gi mioi na plumber ama puduna laklami. Plumber aduna Melgoni da chatuna apartment aduda yaruklami. Aduga manungda changduna thong adubu hangdoklami. Plumber aduna thong hangdokpada mapanda leramba miyam adu manungda changduna yenglami. Matam aduda manungda oiramliba adu ubada angakpa kaya ama oinarami. Renuka Agarwal gi thawai yawdraba hakchang oina taduna leramba thengnaki. Renuka gi kok amadi maida karigwam posak amana thomagi takphamsu tarami. Adukhak natana ngaksam atai hakchangi mafam kayadasu thangna landarambagi takpham kaya amasu tarami. Hakchang adugi manakta pressure cooker amasu taduna leramba thengnaki. Cooker adugi maning thangba saita I daiba amadi khara kopsinba urami. Maram asina Renuka da cooker asina thonggiba oirangani haina thajanarami. Adukhak natana Renuka gi khong amadi khutsu thawrina pulami. Leiramliba phibam adu ubada Rakesh ti aduki matik nungairamde. Hariba thabasing asibu mioi kanana tawribano aduga kari maramgi tawribano haina makhoi masel hangnarami. Makhoina yum check tawa matamda makhogi almari adu hangdoktuna lerami. Almari gi manungda thamba sanalupa sel thum amata leramdi. Asumna thodok adubu khudakta police da pau pirami. Police pau phangbaga mafam aduda laktuna kupna yengsinba haurami. Hariba 1311 asigi jangpham amadi lipta lakpa chakhiba khudingmak CCTV footage sing yengsilami. Footage sing yengbada matam kaya ama haujilami. Asumna makoina footage ama thengnarami. Footage adu thengnabada hariba thabak asi mioi kanana tawribano haiba khangmangamlami. Footage aduda mioi anina chakhiba urami. Mioi ani asi Rakesh Agarwal khak natana society gi mioi singnasu masak khangba mioi ni. CCTV footage ta uriba mioi adudi Harsat Mar mahaki chahina kun aduga mioi amaduna Roshan Singh ni chahina kunithoi ni. Makhoi anina tongan ba flat singda servant gi thabak tawbani. Harsat asi Rakesh Agarwal na numit 13 ni gi mamangda makhoigi yumda thabak tawnabagi damak purakhibani.
ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯔꯚꯦꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯅꯨꯀꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯣꯏꯕꯗꯒꯤ ꯔꯥꯀꯦꯁꯅ ꯀꯣꯜꯀꯇꯥꯒꯤ ꯄ꯭ꯂꯦꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯍꯔꯁꯠ ꯑꯁꯤꯕꯨ ꯊꯕꯛ ꯇꯧꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯔꯣꯁꯟꯁꯤꯡ ꯑꯗꯨꯁꯨ ꯑꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ 14th ꯐ꯭ꯂꯣꯔꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯄꯥꯔꯠꯃꯦꯟꯠ ꯑꯃꯈꯛꯇꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯍꯔꯁꯠ ꯑꯁꯤ ꯖꯔꯈꯟꯒꯤ ꯔꯥꯟꯆꯤꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯂꯩ ꯍꯥꯏꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯁꯤꯡꯁꯨ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯁꯨ ꯔꯥꯟꯆꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯦꯡꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯟꯆꯤꯗꯒꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯗꯧꯅ ꯈꯟꯗꯨꯅ ꯂꯣꯏꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯂꯤꯞ ꯇꯣꯡꯗꯨꯅ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯁ꯭ꯀꯨꯇꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯇꯤ ꯑꯁꯤꯁꯨ ꯔꯥꯀꯦꯁ ꯑꯒ꯭ꯔꯋꯥꯜꯒꯤꯅꯤ ꯔꯥꯀꯦꯁꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯁꯤꯖꯤꯟꯅꯅꯕ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ CCTV ꯐꯨꯇꯦꯖ ꯌꯦꯡꯂꯨꯕꯗ ꯔꯦꯅꯨꯀꯥ ꯑꯒ꯭ꯔꯋꯥꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯍꯔꯁꯠ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯅꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯄꯨꯂꯤꯁꯅ ꯍꯔꯁꯠ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯝꯃꯤ ꯂꯣꯏꯅꯅ ꯀꯣꯜꯀꯇꯥꯒꯤ ꯄ꯭ꯂꯦꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯔꯁꯠꯀꯤ ꯃꯇꯥꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯉꯝꯅꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡ ꯂꯧꯗꯨꯅ CCTV ꯐꯨꯇꯦꯖ ꯑꯗꯨꯕꯨ ꯑꯞꯂꯣꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯎꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯅꯔꯝꯃꯤ ꯄꯨꯂꯤꯁꯅꯁꯨ ꯃꯈꯣꯏꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯅ ꯊꯤꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯔꯥꯟꯆꯤꯗꯁꯨ ꯆꯠꯇꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯟꯆꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯅ ꯍꯥꯏꯔꯛꯄꯗ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯍꯃꯦꯗꯕꯥꯗꯇ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯑꯄꯥꯔꯠꯃꯦꯟꯠꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯇꯦꯛꯁꯤ ꯑꯃꯗꯒꯤ ꯀꯨꯝꯊꯈꯤꯕ ꯎꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯨꯝꯊꯈꯤꯕ ꯎꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯨꯝꯊꯈꯤꯕ ꯃꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯅ 15 ꯁꯦꯞꯇꯦꯝꯕꯔꯗ ꯔꯣꯁꯟꯒꯤ ꯃꯃꯥꯟꯅꯕ ꯔꯥꯖꯨ ꯕꯔꯃꯒꯤ ꯌꯨꯝꯗꯒꯤ ꯍꯔꯁꯠ ꯑꯃꯗꯤ ꯔꯣꯁꯟꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁꯅ ꯊꯤꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯀꯅꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯔꯣꯁꯟꯒꯤ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯉꯝꯂꯔꯣꯏ ꯐꯥꯕ ꯉꯝꯂꯣꯏ ꯈꯜꯂꯝꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯀꯦꯁ ꯑꯁꯤ ꯏꯪꯊꯔꯛꯂꯒ ꯃꯈꯣꯏꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯄꯨꯂꯤꯁꯅ ꯍꯔꯁꯠ ꯔꯣꯁꯟ ꯑꯃꯗꯤ ꯔꯥꯖꯨ ꯕꯔꯃꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯍꯥꯛꯅ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯂꯝꯕꯒꯤ ꯔꯥꯖꯨ ꯕꯔꯃꯁꯨ ꯐꯥꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯁꯅꯥ ꯂꯨꯄꯥ ꯘꯔꯤ 13 ꯊꯥꯡ ꯐ꯭ꯂꯦꯠꯀꯤ ꯁꯣ ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯨꯛ ꯐꯪꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯂꯦꯝꯍꯧꯔꯤꯕ ꯁꯅꯥꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯅꯥ ꯑꯗꯨꯗꯤ ꯔꯥꯟꯆꯤꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯔꯦꯅꯨꯀꯥ ꯑꯒ꯭ꯔꯋꯥꯜꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯍꯔꯁꯠꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ CCTV ꯐꯨꯇꯦꯖꯇ ꯎꯔꯤꯕ ꯁꯛ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯅꯔꯝꯗꯦ ꯀꯣꯜꯀꯇꯥꯒꯤ ꯄ꯭ꯂꯦꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯅ ꯍꯔꯁꯠꯄꯨ ꯔꯥꯀꯦꯁꯀꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯕ ꯊꯥꯕ ꯃꯇꯝꯗ ꯍꯔꯁꯠꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯈꯤ ꯔꯥꯀꯦꯁ ꯑꯒ꯭ꯔꯋꯥꯜ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯔꯥꯀꯦꯁꯀꯤ ꯌꯨꯝꯗ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯨꯝꯗ ꯂꯩꯕ ꯎꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯔꯥꯀꯦꯁꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯅꯨꯀꯥ ꯃꯊꯟꯗ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯁꯤꯅ ꯍꯔꯁꯠꯇ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯝꯈꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯗ ꯍꯔꯁꯠ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯀꯦꯁ ꯀꯌా ꯑꯃꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯔꯤꯍꯦꯕ ꯁꯦꯟꯇꯔꯗꯁꯨ ꯂꯩꯔꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯃꯦꯗꯕꯥꯗꯇ ꯂꯥꯛꯇꯨꯅ ꯔꯥꯀꯦꯁꯀꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯔꯥꯀꯦꯁꯀꯤ ꯌꯨꯝꯗ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯎꯈꯤꯕ ꯑꯃꯗꯤ ꯌꯨꯝꯗ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯑꯗꯨꯒꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯨꯔꯥꯟꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯈꯤꯕꯅꯤ ꯍꯔꯁꯠꯅ ꯔꯣꯁꯟꯗ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯌꯣꯟꯊꯣꯛꯇꯨꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯔꯣꯁꯟꯒꯤ ꯃꯐꯝꯗꯁꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯧꯔꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯍꯨꯔꯥꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ
Makoina tanja chaba matam ama ngaiduna lakibani asumna 10 September numit asi makoigi kudong chaba numit ama oiragani khanduna tabak adu pangthokkibani ahanmada harsana Rosanda Renuka mathanda leire atu matamda laknaba hairamki Rosanchu Renuka gi yumda laklami aduga kitchen da changduna pressure cooker paiduna laklami aduga Renuka gi kokta pressure cooker aduna thomlambani matam aduda Renuka na laimaida tarami Renuka na wakal mangningai Rosana hanjin pressure cooker aduna kokta thomlambani Renuka na yam thina soktuna leirami matam aduda makoi anina makhong makut punchilambani matam aduda Renuka asi sibamakti sidribani adubu makoi anina Renuka asi hingba tarabadi Renuka na polista haidoktuna makoi anibu khudong thiba nangba yai haiduna kati lauduna Renuka gi hakchang mafam kayada hanjin thinkibani aduda natana kitchen da amuk changduna thang lawraktuna makoi anina amuka Renuka gi famda thangna thinkibani ahanmada pressure cooker na thomlaba matung katina amadi thangna hanjin thinmada Renuka Agrawal leihidabani Renuka sire haiba khanglakpada makoi anina khonglei thuna makoi mamal tangba pochai thambam lomda chalami harsana numit 13 ni khak leirabasu makoigi paisa thambam amadi pochai thambam sing luina khanglami asomna almari hangduna selthum sanaloba ghari atai polam sing bag amada hapsilami aduga makoina yum adudagi chatnaba tawrami adubu makoina chatrengagi mamangda makoigi furita tairiba ising adubu chamthoknaba makoina bathroom da changduna irujerami aduga firol sechintuna perfume kaptuna thoroklibani mi ama halaba fawba makoida madugi karisu nungaitaba akiba leitana tawriba thong adu angakpa amani asubna makoina atai atopa pochai chithanantaba leitrabara haina yengba loirba matong numidang wairamgi pung 5 adwaida yumdagi thorakibani aduga makoina lep tongma matamda makoida I nung teidrabara haina yenaduna wari sanaramba adu footage achida uriba asini asuna lip tongduna parking area da kumtharaklaga makoigi scooty haibadi Rakeshna piba scooty tongduna railway station tamna chatkibani aduga Ranchi gi ticket kaktuna Ranchi da chatkirami adubo makoina taruriba thabak adugi matung ina police na makoibu phakirami makoibu phabada matam khara thengtharabasu makoibu phabadi ngomkirami channel asigi site gi haijaninglibadi mioi ama hektana fattaba thabak tarurabadi madubu noma natraga noma khanglaktuna police na phaba madugi chapchaba chairak phangba haibasi soidrabani masi kedonungda kaufade aduga aikoina migi fattanaba thabaksu kedonungda toroidabani Harsat amadi Rosanna sel thumkhak hurange hairabadi madusu laina huran kiba yaribani makoina sel thumkhak huran manatana Renuka busu tamthina hadoklamba asi yamna nungaitaba thodok amani mayamsu thodok wari asi tabirba matungda adomda kari phawibage haiba comment toduna khanganbiru aduga wari asi tahanjaba matamda soikhilan kiba yaurbasu tabirabisingna ngakpinaba haijari iroi loibada channel asibu support tobiduna like share comment amadi subscribe tawba kaubiganu